Malem Thongam Churchanpur da Susanghan Khidre Chief Minister ki Banglo Tamnasu Lakhan Khidre Hade Manipur ki sahi ahum phazilak laba wathok asege warashin pura ohaiba ki demanda peace ki paujal puduna thas ki tarani thoidagi Manipur visit on cycling for peace in Manipur haiduna district taraka taruk sin thongna peace ki paujal puduna chatpa horkiba social activist Malem Thongamna ngarang Churchanpur district ta sangani thorang lamba dusu ITLF na ki halakpaga loinana Lengak nasu thing badagi sangan kidre amarom da ITLF ki wapam asigi matik saba pawkhum ngara ayok pung mapan phaw ki manung da pibi na ba haija krabasu lengak ki maikete ki makhal amatagi thabak lokhalak tabadagi ngarang nungthil yamlaba imaibel singalodena maham thawbal babu kaithel dagi chief minister ki banglo tamna khongsa lakiba khongsa su waithau lelong kawa amade singzamai na singba mapham singda hanjan thatuna CM ki banglo yohan khidre adumonamak singzamai osigi khuthang dagi ASP lal Chief Minister da ibe serol ama pisilaba matung pawmi singda mahana mathang thage amada Churchanpur sangani haidra amohana laukhoki bagalena na khongsa da Chief Minister na lam thaga da bani haina suphong dokhre Mahairoi Pur badagi Erang thokhre hade Mahairoi Nupimcha ama hostel da breakfast saw yadre haba wahau dagi hostel gi warden Pur badagi Erang thokhre Mahairoi dugi imung manung masu amasung laikai gi khushau naraba singna warden puthu haiduna school campus da Erang thokhre hade thaudo ase Imphal West district ki Nambol police station gi manung sanna laiba Maitram da laiba Azad English school da thokibane thaudo da soklabi Mahairoi adugi apokpana hai thasigi taramari gi ayuk da breakfast saw yadre haiduna Mahairoi ki faigan da chaina kalakpadagi sokibane imung manung da haidok pa yaroi haina ki han badagi ngasi phawba haidok tana lakhe adubo ngara class 10 gi exam loiraba matung unaba chatlubada mamanabi singna haidorappadagi khalakibane haba wafam thamke thaudo da senariba warden amadi school asigi principal lauthokadabane haina taksiladun school asigi hostel hangnaba langaktagi ayaba laukiba leirabadi madagi mari lenaba se sang puthokadabane haike tha asigi taramari da thokiba thaudok aduga mari lenana imung manung na school da Erang horokiba amadi warden puthu haiduna thokiba Erang adu numidang pung 3:30 tabada Nambol PS ki team ama laktuna Erang adu control tawkhe haide Lengak na kuki gi misang sang ba yaning te lungtar sing khong da gi bunker sing lok thoka da bani haina TNF on a phongdora kre matam pumda lengak na kuki sing gi misang sang duna miyam da manada ba miyeng sing yeng laga thabak tawba simak yamna laibak thi bani haina ka kho katam naw long ke el na thadur pa serol amra phongdora kre serol san hai sahi sig February ni panda kuki immigrant amade illegal kuki sing na ka hen ba thabak sing sa thaduna ka hen ba thabak ke asa tharabasu lengak na kuki sing gi misang sang duna adumak thabak tawba simak yamna laibak thi bane thaudo ama tholakpada lenga na miyambu manaba mi yengduna thabak tawde haina akana mara siraduna zero sina hai phuruk ki marakta pangda thaudo tholakpada manaba mi yengduna thabak tawdaba simak yamna laibak thi bane uki phuruk ki miyoi ani sibagi matang thalenga na thaudo adu NI da thijina ba tahana warep logduna case adu NI da sinakhiba simak yamna laibak thi bane laikhidaba kuki miyoi ani adu gi manungda ama thawai kuki khundagi nate haiba wafam lakwaga iroina Mioi adu kadai dagino haiba hauja phawgi oina chapchana khangdarbane haiba wafamsu zero asna phongdorakle zero asna hai thokleba thaudo adu gi matangna kari karamna thoklebano haiba yawna thaudo adu gi marik chumba wafam sing kari gumba amata khanthaba tawdana kuki singki michang changdono lenga to warep kya lorok pasimuk yamna laibak thibani kuki militant singna michang kunma thoi phajenduna thamkhaba ahing ama koithi thina khiba amade mathangi ayukta misam sing adu da yawba sen atangba polam sing amade Mobile phone sing mul hawraga thadorokhiba adugi matangda ngasi phawpa lengakna karigumba amata tawdana leiriba sina karigino haina hangladuna hiramsigi matangda lengakna tumina leiriba karigino thawdo asigi matangda kuki militant amata phawbagi wafam leitribane kuki militant singi mayakta wangang balengakna kibagum tawri haba wafam zero asna phongdorakle Indian Security Force singa kuki militant singa sangkai khunda bunker amata da punna leminabagi wafam lakle haina palladuna asomna punna bunker amata da su leminaraga miyoibana amana tawredaba tawhaidaba thabak ya chatharakpa asimak yamna laibak thibane oidaba kuki singi wafam da thajaduna amadi kadaidagi no khangdaba kuki ani sibagi thawdo NI da sinabagi mahutta Central Security Force singa chathariba ka hemba thong singa sithijinaba NI da oina sinabi yo haina phongdorakle nakala boromdana lungtar sing khongdagi bunker sing lokthokadabani haina TNF ona phongdorakre Sanakai tel tangkul village ki khunta reba mafam adudagi meter sangarom tamak thapna leiriba lungtar singi singkhongda leiriba kuki liberation army gi lona yadaba bunker ase khudakta lokthoknaba tangkul naga Fort Hills organization ki central working committee na taksilakle look asigi media information and publicity cell na zero amana hai
kumja 2019 da miyoibagi minukse amasung afaba khongthang amada hangdokhiba lambi adu ngaside akiba phanglaba kihan khanganba amasung tangkhol naga phurukki miyoisingda khanaba haunaba thong hangdokpibaga manare khulai paiba kadar singleba tanatana numit khudingi nongmai ka pasna lamdam adugi miyamgi mahosagi punsida chauna akaiba thohanba tanatana miyamgi ingsipa hingjaba punsi marel aduda chauna akaiba thohale ti gamnom amasung mount sinai kemta lairiba suda lairiba kuki liberation army gi kadar singna ground rule thugairaga chathariba thongsing asi central working committee tangkhol naga foothills organization na akanamo ongda condemn tawri haukiba March 15 gi ngasi phawbo leptun numai kapsilaktuna kunjasing aki akhang nanghanduna su ground rule thugai kaduna lakle asiguma mong mari tadaba masung khanaba hawbagi thong asina misam miyam gi punsida chauna khudong thingai ohele kunjasing masagi lo singubagi thabak sing ningthina subangam handre sa sansing ningthina lok sinba amde amasung hingnabagi thabak thoram sing pang thokpada chauna khudong sadaba mayawna hale oiraba fiba masi khangba ngambagi thakla lakle hana palle sanakai thal village authority na mari soba maharujement ki kangbuda mangjona na pau piraba phawbada bankar sing adu lokthoknaba khongthang ama phawbo lokhatana leire asuguma matam chana thabak lokhat pidaba sina lona yadaba thabak tawriba miyoising asibu masong falhanbaga loinana kunja misamyamda akitu jungba nanghanaba maram ohele oirakliba phiba masida Manipur lenga masung central lenga na matam thenthaba tawtana lona yadaw mo ongda sagalakliba bankar sing asi sidoktuna miyam akitu jungba phawriba siko hanaba demand tawre masida karigumba thabak lokhataba tarabadi maduda thorakpa apha phataki teksak punamak mari lenariba authority sengna pugadabani hana makhatana phongdorakle census ki thabak sing yeithu haina UNC na phongdorakre Manipur da hujung miyamna thengnariba awa ana kaya sigi yenglaka status the census operation chathanaba thorang tawriba si yeithu haina United Naga Council UNC na state government ta khanghalakle UNC ki president NG Lorho ki serol amada census ki thabak sing paikhatringai mamangda asengba citizen sing masak khangdoknaba National Register of Citizenship ki khuthangda illegal immigrant sing verification tawgadabane karigumba masi tawhodaba tarabade non-citizen sing census the yauduna demographic record cheng thugaigane amasung mekok thibagi thabak mahayan bangamloi haide ethnic conflict amasung mayum thadoktuna lanjena ba kya thokleba sina Manipur dagi phibam tangdu leitadra leire masugi marakta census athabana mapung phaba data phangba ngamloi amasung hanadagi hauna mari phattana leiriba sida makhatana kalop singi marakta hena irang thokani haide nauna semkhiba district sing hangdoknabagi issue asi naga singi sentiment sokpa amani masida census operation athabana jurisdiction da hena chayet number thohanduna tangdu leitadaba khunai ama oina leihangani maramaduna miyamgi interest yenglaga status da census ki thabak sing sathabada khudong chadaba mayaknagani haina phongdorakle asanka sargi mathakta FIR file tawba handokna bulub singna demand tawrakhre thadaw NP Sadar Hills ki lusing bani haiba imphal dagi lanjena kiba Lungaule guiti kobomi amana Indigenous Peoples Forum Manipur gi chief advisor asanka sargi mathakta FIR file tawribasi khudakta handoknaba katho katamnaw long KKL tangkhul mayar ngala long TMNL Nasira area people's organization napo amasung voice of Naga yudna demand tawri lupsingasna thadrokpa tongan tongan besero singda asanka sana impact TV gi khananai naba manung hutna program gi yakhani pansuba episode ta phongdo ke bawa phongga marilena Kangpupi police station da Lungaulet kuitena FIR file tawri badu laibak thibane hana phongdo ke bawa phambadu Naga kuki gi marakta yeng thina ba pohan ba yaba wafam amata yaude maramaduna asanka sargi mathakta siriba maraladu yaba ngamlo hedi Chief Engineer gi yumda bom lang senduna pokhaikhre Nambol Police Station gi manung sanba malom tuliam da leiba yungkhaibam Homendro Singh sahini bumapan gi yumda masakhangda singna langslamba bom ama yumgi gate manakta pokhaikhre thogdo adu aranu midang pung mapan gi manikol lom taba matamda thoki bani haide yungkhaibam Homendro Singh Manipur government gi water resource department gi chief engineer oina thawpori bani bom pokhaiba gi paw phangbadagi Nambol Police Station gi team ama mafam adu sangsenduna thijinbagi thabak sathakre thogdo adu da thoidokpa aso apan yawba leite haide Opposition MLA Ranjit na Unified Command gi chairman kanana pairi pukhalakpa wahangi pakum phangkidre hari laibasagi constitution na piriba provision singi matungena state asagi Unified Command chairman assistant minister na pai ga dabane phamasi atopada pithopa yade chief minister na Unified Command asagi chairman oidraga di state assistant minister laitre habaga sabmane haina opposition congress ki MLA
Kanguzam Ranjit na thokhre ngarang tarani thoisuba Manipur Legislative Assembly ki taret suba mifamgi ngara aroiba numita Treasury Bench tegi puthokiba appropriation bill ki khanabada saruk yaraduna opposition member ke ranjana hai aikoi ke state law and order laibagi mamita adrai khulai paiba singna singi miyam punamak ahoidna nongmai sindonda thabak tawhale tamda leriba maitai sing amadi singda leriba kuki sing magi mafam kharadagi hena sathokpa hanjinaba yadaba phibamda leire asigo mong asida adumak leiba taragadi state loragane hauzik lakleba anoba government asina constitution ki matung ina law and order singa pasumgane mamang ke government ki matamda Erang thokpadagi Kuldip Singh haiba mapan gi mi ama security advisor ni haina tharaklaga security advisor oina hablake adubo hojik state asida anobo government ama laklaba matung asida state asigi security gi unified command asikana na pairibagi haina Ranjana house da hangke loina na house da pothokiba appropriation bill pass taunaba gi khanara pada opposition members singna pukhalakiba wapam singi matangda house ki leader su oriba minister camp chana mathang pakhom piraga su MLA Ranjit ki unified command gi chairman kanana pairba gi haipadu gi matangda di house da wapam amada thamki de hare Popi thabaga mari lenana punna miyoi marphu mathoi phagale FIR ni phumari file thokhre hana deputy chief minister na phongdokhre Sterasigi district tarada popi thabaga mari lenana village ship tara taruk lamapu ama amadi popi tharamba homfuga mari punna miyoi marphu mathoi phagale amasung FIR ni phuga mari file thokhre hana forest environment and climate change ki thausu puriba deputy chief minister losi di khona house thamkhre palawa amadi Isikhada leba kothopagi matangda MLA TS Lokesor hangbo wahangi pakum piriduna forest environment and climate change ki thausu puriba deputy CM losi di khona hai Ministry of Environment, Forest and Climate Change amasung Department of Forest, Environment and Climate Change na bon sanarakshan ibam Sanvardan 1980 gi makhada kundrakom AC gi manungda leba yumnam palaw the hectare 1.30 gi umangi lam asidagi blind corner lokthoknaba amasung akoiba lambi sumthoknaba MS Keystone Infra Private Limited da forest clearance yauna sathakibane maphamadagi kothokiba singleba adu ture longnambam thonba amasung Imphal Ring Road thonbada sijinake loinana royalty su forest department pire han house thamke makhatana Pukhau Gram Panchayat ki manungda leba iroyotpi model tembagi matangda opposition MLTS location hangbo hangi pakhum pire duna water resource ki thausu poliba chief minister Y Kemchana hai restoration of iroyotpi scheme haiba kilometer 4.5 sangba thaba ase contractor marina saruk mari thona khaidokna suri hojok phawda kilometer ani gi thabak sure thaba sigi work order se government ki record leiba maming da thokpane thaba sigi sanction tawriba senpham na lupa koti nipan romne kanagumba association amana thaba sigi matang do wafam sing thamlakpada maham sengdokpagi mathau tade adubu suriba thaba sigi details sing member gi makham da yaholake haina maham house thamke Turel amanbi amasung lela khong maril sengdabadagi akanba nong surakpada highway ising thum lehare Manipur ki water resources department turel amanbi amadi lela khong maril gi khonong sahi kya sengdok piratabana akanba nong amakhaktang surakpada NS 102 parengi kawa kaitheldagi singjamai makha wai khong lekhai phawgi marakta leiriba highway asigi divider gi maning amasung mamang thangba saruk animak ising thumjinbadagi miyamna sathok sin tawbada khudong sadaba kya mayok nare sahi kharagi mamangda toina ising thum liba lambi asigi akutpa mafam sing phut amarom hena wangna thongatuna mathakta koilas thakrabane mafam sing adu thongatuna koilas thaba lokhaba matungda amuhana singjamai mayengbom lekai area gi de median gi mamang amadi maning thangba sarukta amuk nong surappa matamda lambi de sing thomduna leibadagi lengakna amuk singjamai mayengbom lekai si matam sangna lambi gi phibam phatana leidoraba matungda nauna amuk public works department na phit amarom wangna thongatuna koilas thakibadagi mafam adu da nong subada sing thumbadi khara fare adu moinama akan banong amuk surako matamda kawak techeldagi singjamai makha waikhom lekai mapa phawbagi marakta amuhana highway gi median gi maning amadi mamangda amuhana ising thumbadagi miyam gi sathok sinda apanba amuk oirakpani haire highway gi mafam kharada toina ising thumlibasigi matangda lekai gi ahal kharana phongdorakpada singjamai dagi na Kansipur phawbagi marakta akan banong ama hek subada lambi ising thumlibasidi singjamai lang thabal amadi thongju AC phawduna selba turel amanbi marel asi mamangai khunja singna
toina tiengbadagi highway de ising thumba kaya laikhide turel amanbi si hana di phit kun thrarom hena pak saurambani adubu masigi nage ta leiba khunjasingna lam khara khara khopsinna rakwa amadi turel amanbi da amorakai kya thadar podagi turel si thengalakpaga loinana piksilakle adumana mo mafam kharadadi phit kun thrarom hena pak sawi turel amanbi gi madrasi Manipur University campus fauduna seliba lela khongmaril da amuk taraga sandran di turel da taduna nambul turel taraglaga loktakta itin khibane lela khongmaril so ambuna fencing hek khakibadagi sahi khudingaleka yingyoisingna sengdokpadu tawkidre maril asi haujak napi singna mayam paisinbadagi akanba nongzo ama hek lakpaga ising mokhatana leire hiram sigi matangda lekai ge club sing amadilna miyoikiana turel amanbesi sahi amada amuktang di sengbinaba marilenaba singda wakatpa laikre adubunga si phawba thabakta onthorakpudi leitri hana khongdorakle UAE ne India masa taramapan pokhaikhre hari West Asia ge ongkhana ringai chera sida miyam da samamnaba amasung la na charhan ba yaba video sing thagale haibagi maralda India masa taramapan UAE na pokhaikhre Emirate News Agency WAM na thadorpa warol amada Middle East da hojik sauna ongkhana ringai chera sida India masa taramapan yauna mioi kunthra mangana miyam da samamna hanba video amasung content online sing thadokhe UAE ge Attorney General Dr. Hamad Saif Al Hamsina Maraler Mioshing Group Ani Kaidoktuna trials at Tanabagama Kangan Krehadi, Han Bagoina Mio Tarahana, trials at Tanaba Yatang Piki Bagalona Mio Kungamagi Maming Kona Lok Tokibane, Laibadu the Hojak Sen Bagakan section Tarasing by calling a Serasa social media, the Miambulana Lamzing Bayaba Amasung, Akiba Piva Yaba video sing Tagalakwa Yang Sinabakong Tangsing Lokatuna Lakibane, UAE authorities in the Leba Adugi Security Environmental Akaiba Pirapayaba Amasung Miam the Lana Lamzing Bayaba, digital content yang senbagi khongthang gi saro ama oina miyam singa du phakibani haire BJP na saugatpa independent mirepta vote piruba Congress MLA ahum tan thokhre haire Rajya Sabha mikhalda BJP na saugatpa independent mirep Dilip Reda vote piruba Odisha Congress MLA ahum party sina tan thokhre Odisha da opposition oriba Congress party na thopa cherol amada MLA ahum asina Rajya Sabha gi mikhalda BJP na saugatpa independent mirep asibu mikhalda mai pahanna bagidama Congress se wakalon tungoina duna vote pi bagidama parties tagi tan thokibani haire Congress party na tan thokraba MLA ahum adudi Sana Kemundi constituency ki MLA Ramachandra Mohana constituency ki MLA Dasaki Gomanko Amadi Parabati Kantaki MLA Sofia Firdos ne Congress party na thambaki waralamada ngan pangthoki Rajya Sabha mikhal gi vote thadana bada MLA ahomasina BJP na saugatpa independent mirep Dilip Reda vote piki MLA ahomasi Congress party degi tanthoki baga malilena Odisha Congress na social media da thadropa waral amada Congress party bu thawaidaba mioising ase nation asibu se thawaidaba ni haina mana sikre Israel ki airstrike ta Iran ki top security official Ali Larijani sikre haide US na ground troop thajilak labadi atopa Vietnam ama mayok nagani haina Iran na phongdokre Israel ki airstrike ta Iran ki top security official Ali Larijani hatkre haina Israel ki defense minister Israel Carter's na phongdorakre defense minister Israel Carter's ki office na thokpa serol amada haukiba hing amagi landada Iran ki top security official Ali Larijani amasung basis commander Gholam Reza Soleimani malem gi lemaidagi muthatpa ngamkhibani haina phongdorakre Israel ki media na report tawrakibada Israel ki landada sikre hariba Ali Larijani Iran ki Supreme National Security Council rule singbo oibada natana West Asia gi land asida asawa thodang laudaba misak amani haike Israel ki air strike na Ali Larijani hwre na phongdorakpa leiragasu Iran gi authority gi makaidagidi karigumba amata haujuk phawba phongdorakpa leitre nakalamaromda US na Iran da makhogi lanmi thajangani haina phongdorakpa ga mari lena karigumba US gi lanmi se lan asida thajalaklabadi atopa Vietnam ama mayok naragani haina so Iran gi senior official sima section warol thamlakre Nigeria da suicide attacks in the Myoit Kolondo sikre haide awang pok thangba Nigeria gi city Maiduguri da suicide bomber singna bong kyamarom pokhai halakpada yamdra da Myoit Kolondo sikre atai cham hena sokre hena police na leba ponumita phodokre